Government of India ga NSN IM ga wari sanabagi thabak sahi ama hena leptuna lairuraba matungda haukiba September tang kundegi makhata na amuk wari sanaba haukre. Naga Peace Talk Center ki interlocutor oiramba Nagaland ki Governor R.N. Rabina September 8 Tamil Nadu ki Governor oina sakraba amasung Santi ki warida center ki interlocutor oibadagi su tokraba matungda Intelligence Bureau IB ki hanagi Special Director Akshay Kumar Mishra A.K. Mishra na Government of India ki mihut oina haukiba September kunda Nagaland ki Chumoke di Mada Laiba Police Complex da NSN IM ki General Secretary T.H. Muiba yauna lalulup asigi lusing basinga unaduna wari sanakibani. Home Ministry the Northeast Affairs ki advisor su oiriba A.K. Mishra asi matam sangna loisindana leraklaba Naga political issue asi loisindaba tongan ba Naga lupsing amasung stakeholders singa wari sanabagi thabak makha sathanaba center na sinba matung ina September 19 da Kohima da tunglakibani. Mahana lalulup tariki apunba Naga National Political Groups ki Working Committee ga su unodana wari sanaki. Wari sanaba loiraba matungda NSN IM gi R.H. Rising na English ngani tara mangada sign tawnakiba framework agreement ta yumpham oiraga pangthokpa yaba kudimak pangthokpa hauragani haina phongdokki. Naga gi political issue loisinaba Government of India amasung NSN IM anina ceasefire tawnaduna wari sanabagi thabak chatharakpa haukiba July 18 da sahi 13 mapung phakre. Center da IK Gujral na lusingba United Front Government leiringai matamda India government ka NSN IM ga ceasefire agreement sign tawnaduna santi gi wari sanaba ceasefire agreement adu English machamapan marfudra tarek ki July tang kunmanga da sign tawnakibani aduga sahi adugi August tang amadigi chanaba haurakibani. Ceasefire chanaba haurakpadigi haukiba English ngani taramapan gi October phawbada nakal anina India gi manung amasung mapanda official oina marfuraklom unadana wari sanakre. Ikon konba oina wari sanakibasi English ngani taramapan gi October 18 dani. R.N. Rabina English ngani taramapan gi October 19 da press statement ama thoktuna October tha adugi manungda Naga isugi aroiba agreement ama sign tawnaragani haina phongdokraba matungda October 18 da Delhi da NSN IM gi lusingba singa anirak ana wari sanakibani. Wari sanaba loiraba matungda NSN IM gi General Secretary T.H. Muibana Naga miyamu thagatkibani amasung Nagaland gi Chief Minister Nephew Rio nasu October 18 si Naga gi yamna itihasik oiba numit ama oire haina singthakibani. Adubu aroiba yana sedi ngasi phawba sign tawnadana lakpani loinana nakal anina makhata na warisu sanadana lakkibani. Haukiba English ngani taramapan gi October tang taramapan gi matungda matam sangna wari sanadana lakribasi R.N. Rabi amasung NSN IM anigi marakta wafam kharada yanadaba leibadagini. Yanadaba wafam sing adu maruoina Nagagi tonganba phiral amasung constitution thambagi matangdani. Demand ani asi R.N. Rabina suya yakide R.N. Rabina Nagagi tokhaiba phiral amasung constitution lehenbagi wafam si center da yade haina taseng na phongdokpa leiki. R.N. Rabina Nagagi tokhaiba phiral amasung constitution lehenbagi wafam si center na yadi haina taseng na phongdokpa leiki. Amaromda NSN IM nadi haujiksu Nagagi tokhaiba phiral amasung constitution gi demand thadokpa leitri. Tokhaiba phiral amasung constitution gi wafam yaudana santi gi wari waroisin purakpa oitholo haina phongdoktuna leiri. Haukiba tang tara manga da thokiba NSN IM gi cherol amadasu Naga political struggle amasung identity gi mapung oriba Naga national flag amasung constitution yaudaba Naga solution adu NSN na khak yaroi haina phongdokki. Tokhaiba phiral amasung constituency gi wafam da yanaba purapa ngamdabadagi Government of India amasung NSN IM anigi marakta makhata na wari sanadana lakkibani. Matam sangna wari sanadana lakkiba amasung haujik phawba aroiba yanase sahi tawnadana leiribasi maru oina R.N. Rabina ni haina launaba kaya su yaudaba natte. September 3 da Naga People's Movement for Human Rights na sinduna Delhi da pangthokiba parliamentarian sing social activist sing amasung interlocutor sing na saruk yaba conference amana R.N. Rabibu makhata na interlocutor ohendanaba amasung mahaki mahuta anoba interlocutor ama hapnaba demand tawki. Tungda center na R.N. Rabibu Tamil Nadu gi governor oina thakibani. Loinana Naga political issue loisinabagi thabak A.K. Mishra da amuk sinakibani amasung mahakbo anoba interlocutor oina hapkibani. A.K. Mishra na September thada Kohima da laktuna NSN IM gi lusingba singa unadana wari sanakraba matungda Delhi da su makhata na unadana wari sanari. Nakal anigi marakta leiriba yanadaba wafam sing wari sanabada yanaba puraklagadi aroiba yanase sign tawnaraklaba yai. Haujik Nagaland government na su atubada waroisin puraknaba Government of India amasung NSN IM animakta kanna taksinba leiri. Athuba matamda Naga political issue gi waroisin ama puraknaba amasung ikai khumnaba yaba amadi pumnamangna yanagadaba solution ama phangnaba Nagaland da political party pumnamna punsinnaduna Nagaland United Government sembagi phirep lobasu leiribani.
हंदक्तसु नेफ्यू रियो नागालैंड की हानगी चीफ मिनिस्टर अमसुंग NPF लेजिस्लेचर पार्टी की लुसिंग TR जेलियांग अमदी नागालैंड की मिनिस्टर नेइबा क्रोनूना दिल्ली AK मिश्रा अमसुंग NACN IM की लुसिंग सिंगा तोंगान तोंगान उनदुना नाकल अनी की मरक्ता यानदब लैरिब सिंग यानब पुरक्तुना अथुबद नागा पॉलिटिकल इशू की वारिसिन पुरक्नब तक्सिन की पनबा याबदी चाही असिगी फेब्रुआरी 9 लोकसभा होम की यूनियन स्टेट मिनिस्टर G किशन रेड्डी ने पीखिबा अईबा पाकुम अमदा गवर्नमेंट ऑफ इंडिया ना NACN IM याउना तोंगान तोंगान नागा लालोरुप सिंगा शांति की वारी सानबगी थबक सथरलिबासी हौजिक लोइसिलमदाई थाक्ता लैरे हाइना फोंदोकपा लैखिबने।